अहानबदा मरुइबा पाउखरा ओइना ZUF अमसुम IM खुद थोनखरब्रा नोने डिस्ट्रिक्ट हेडक्वार्टर हेड ऑफिस ओइरिबा रोंगमै नागा काउंसिल मणिपुर RNCM थादोरक पसिरोलमदा गंगलु 13 नोंगलेबन मनाक जिलांग यूनाइटेड फ्रंट्स ZUF अमसुम NSN IM गी कैडर सिंगी मरक खुथोकनरे हाबिगी पाउ खुंजासिंदगी फंगले हायरदुना असिगुम थवों सिनकलनगी मरक थोकप माथोंगतब थवोंनि हायरदुना सेनरिबसिंग अदु वखल खंथब वाटपदगिनि हायरि अतोप तेंदक मरुइबा पाउखरना जेरी की थौदोकसिंग NIA ना केस अहुम लखतख्रे हायरि हदक जिरीबम डिस्ट्रिक्ट की तुआन मफम सिंग थोखिबा थौदोकसिंग की मातांगना नेशनल इन्वेस्टिगेशन एजेंसी दिल्ली दा लिबा हेडक्वार्टर्स अमसु इम्फाल ब्रांच ना केस अहुम लखतख्रे हायरि NIA ना अपील तोरकपदगी ngasi स्पेशल कोड NIA मणिपुर जिरीबम पुलिस स्टेशन अमसुम बोरोबेक्रा पुलिस स्टेशन केस अहुंगा मरी लेनबा अरैबा मसाक पुनमक अथुबा मतमदा NIA की चीफ इन्वेस्टिगेशन ऑफिसर सिंग खुसिननबा खंगनख्रे हायरि जिरीबम डिस्ट्रिक्ट की तुआन मफम सिंग थोखिबा थौदोकसिंग मरी लेनना जिरीबम पुलिस स्टेशन अमसुम बोरोबेक्रा पुलिस स्टेशन ना लखतखिबा केस अहुंगी मतांगदा मिनिस्ट्री ऑफ होम अफेयर्स ना खंगलकपगी मतुंगिना NIA ना नौना केस रजिस्टर तौखरे हाइबा वाफम NIA की स्पेशल PP ना कोर्ट थमखि अमदि मरी लेनबा मसाकसिंग NIA ना सिननबा यथंग पिबिनबा हाइजखि हायरि अहानबा केस ना बोरोबेक्रा पुलिस ना लखतखिबगी थासिगी तरागा मथुइदा मिसक्रेंसिंग ना बोरोबेक्रागे अमदि जाकुरादोर कारोंगदा लेबा युमसिंगदा नोंमै कापसिंदना मै थाखिबा थौदोकका मरी लेनननि अमरोमदना जिरीदा ऑपरेशन चथखरे हायरि जिरीबम कमांडो जिरीबम डिस्ट्रिक्ट पुलिस अमसुम CRPF की कांगबु ngasi अयुक जिरीबम की चंपानगर थिहुंबगी थबक चथखिबगा लोइनना लोसिंदुना थमलंब खुसुखलाई फंग गमख्रे पावगे लिखुनसिंगना हाय चंपानगर एरिया खुलाई पाइब खरा सतुसिन तौरे हाइबगी थाजब याबा पाव फंगदगी मणिपुर पुलिस की IGP जोन 3 की मियंग मखारा थिहुंबगी थबादु सतखिबनि सारोन अयुकी पुंग मरिगा मिनिट निफुरम ताबदगी पुंग तरेरम ताब फाव सतखिब थिहुंबगी थबादुदा खुलाई पाइबसिंग थेंगनखिदे दुबु मखोइना लोसिंदुना थमलंबनि हाइना थाजबा 12 बोर डबल बैरल नोंमै अमा 2 इंच मोटर अमा .36 की लाइफ कार्ट्रिज अमा अमदि मानबा कैलेर की काप थोखरबा कार्टिस मंगा फंकी हायरि अतोप पावमदना जनरल स्ट्राइक तौरगनि थासिगी तरागा मथुइद जिरीबम की बोरोबेक्रा सब डिवीजन कुकी टेरोरिस्ट खुलाई पाइदन बोरोबेक्रा रिलीफ कैम्पदा लैरिबसिंग मदि मरान अकुदा लैरिबा मैतैसिंग लांदारखरबा मतुंगदा जिरी यूनाइटेड कमिटी JUC ना जिरीबमना मकाबोस्ती जिरीमुक सोतोबेक्रा आउटपोस्ट अमसुम बोरोबेक्रा पुलिस स्टेशन स्टेट फोर्स मतिक चाना थंबियो हाइकिब डिमांड सिंग अदु पिरक्तबा मरम ओइरगा ngasi हौना ऑल जिरीबम यूनाइटेड क्लब्स ऑर्गेनाइजेशन अजुका जिरी डेवलपमेंट ऑर्गेनाइजेशन JDO कोकोमी जिरीबम अपुनब जिरीबम मैरा पाइबी LJMP जिरी इमा मैरा पाइबी अपुनमलो जिम्पल देसाम KSC अमदि अतोप महिरोइ लुप अमना ngasi हौना खोंजंग क्या संगसिन हौरगनि हायरि ngasi नुंगथिल पुंग तरुक ताबा मतमदा लेकाय लेकाय कैंडल लाइट प्रोटेस्ट तौगनि हयेंग नवेम्बर 15 दना माइरा रैली दुग तांग 13 ऑल जिरीबम की ओइना पुंग निफुगनि पान जनरल स्ट्राइक तौरगनि हायना जिरी यूनाइटेड कमिटी JDU की कन्वेनर हाइस प्रियानंदना हाइखि हायरि अतोप पावमना पोस्टमार्टम तौब थिनथबगी कुकी जौसिंग प्रोटेस्ट तौखरे हायरि हॉस्पिटल अथॉरिटी ने से चांग वाटपदगिनि हायरि जिरीबम की जाकुरादोर सथरक अटैक CRPF न खुद हनबद सीख्रब कुकीजौ मिलिटेंट तरागी हक्सांग सिलचर मेडिकल कॉलेज एंड हॉस्पिटल पोस्टमार्टम तौबदा थिंदै हायदुना कुकीजौ सिंग हॉस्पिटल ममांग प्रोटेस्ट तौखरे कुकी मिलिटेंट सिंग अदुना सदखिब अटैक अदु हिंगना मै थादुना खटपीख्रब मितै अहल अनियाउना पुनमी तरागनि थुइ असिब हक्सांग सिंग असि सिलचर मेडिकल कॉलेज द पोस्टमार्टम तौनबगी दमा हौकिब लेबाक कोनमिता पुरखिबनि असिब हक्सांग तरागनि थुइ दुगी मनुंगदा तारुक पोस्टमार्टम लोइख्रबसु लेमहौरिबा हक्सांगसिंगी मरी लेनबा डॉक्यूमेंट मपुंग फाना याउदबना पोस्टमार्टम तौबद थिंथबनि हायरि अतोप तेंदकप पावमना JUC की खोंजंग लखथोखरे MLA Boycott तौखरे कुकी खुलाई पाइबसिंग फाखिबा अंगांग याउना मी तारुक पुंग निफुगनि पानगी मनुंगदा थादोरक्तबगी जिरी यूनाइटेड कमिटी JUC ना संगसिनगदब खोंजंग सिंग लखथोखिबगा लोइना मसाना मसाबु पावर यौजदी हारिब जिरीबम की MLA खुदक फम थदो अमदि जिरीबम की MLA खुदक की बॉयकॉट तौरे हायना लखथोखरे हायरि मणिपुर टॉप चैनल की मैकेदगी मरुएबी ई पाउसिंग म्यामदा थमजगी हानबदा कांगला पाव एडिटोरियल म्यामदा थमजगे रिफ्यूजी न लेबाक थुगाइना लंदारकपसि मणिपुर न अहानमनि लेबा अमद अतोप लेबाक तगी लोगी वांगमदा संगसिलकप टेररिस्ट ने अटैक तौदुना
ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯩ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯗꯤꯃꯥꯟ ꯇꯧꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯝꯈꯩ ꯂꯥꯟꯅ ꯆꯪꯂꯛꯈꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯔꯤꯐ꯭ꯌꯨꯖꯤ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡꯒ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯝꯅꯕ ꯗꯤꯃꯥꯟꯗ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯂꯤꯕꯁꯤ ꯈꯝ ꯊꯦꯡꯕ ꯇꯦꯔꯣꯔꯤꯁꯀꯤ ꯃꯁꯛꯅꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯈꯛꯇ ꯎꯕ ꯐꯪꯂꯤꯕꯁꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤꯅꯤ ꯂꯣꯏꯅꯅ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯏꯃꯨꯡ ꯅꯩꯃꯨ ꯇꯥꯍꯟꯅꯕꯒꯤ ꯊꯧꯁꯤꯜ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯁꯤꯡꯁꯦꯞ ꯊꯥꯕꯅꯤ ꯏꯟꯗꯤꯌꯥ ꯒꯣꯔꯚꯔꯟꯃꯦꯟ ꯏꯪ 1994ꯗ ꯅꯝꯂꯧ ꯂꯧꯁꯤꯟꯕꯤꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯈꯌꯥꯠꯅꯨꯡꯗ ꯌꯣꯠꯁꯤꯟꯍꯟꯗꯨꯅ ꯐꯨꯔꯨꯞꯀꯤ ꯀꯥꯡꯈꯨꯜ ꯃꯨꯠꯊꯠꯅꯕ ꯊꯑꯣꯏꯅ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯇꯕ ꯅꯠꯇꯦ ꯃꯁꯤꯃꯛꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯒꯤ ꯃꯤꯇꯣꯞꯁꯤꯡꯅ ꯃꯁꯤꯡ ꯍꯦꯟꯗꯨꯅ ꯃꯔꯝꯗꯝꯗ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯛꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯍꯜꯂꯨ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯆꯍꯤ ꯀꯌꯥ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯚꯔꯟꯃꯦꯟꯠꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟ ꯑꯗꯨ ꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ILP ꯆꯠꯅꯕꯒꯤ ꯀꯥꯡꯂꯣꯟ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯉꯝꯗꯕꯗꯒꯤ ILP ꯆꯠꯅꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯛꯇꯕꯗꯒꯤ ꯃꯤꯇꯣꯞꯁꯤꯡꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯂꯦꯞꯇꯅ ꯆꯪꯂꯛꯄ ꯑꯃꯗꯤ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯅ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯑꯃꯗꯤ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯕꯗꯒꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡ ꯌꯣꯠꯁꯤꯟꯈꯤꯕꯒꯤ ꯊꯕꯛꯁꯤꯡꯗ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡ ꯃꯔꯝꯗꯝꯗ ꯈꯣꯡꯗꯥꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯐꯣꯔꯦꯅꯔ ꯑꯃꯒꯨꯝꯅ ꯍꯤꯡꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯃꯨꯠꯁꯤꯜꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯛꯈꯤꯕ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯤꯇꯩꯁꯤꯡꯅ ꯃꯁꯥꯒꯤ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯗꯅꯕ ꯈꯨꯂꯥꯎ ꯂꯩꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯔꯤꯐ꯭ꯌꯨꯖꯤ ꯆꯤꯟ ꯀꯨꯀꯤ ꯖꯧ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯃꯥꯡ ꯆꯍꯤ ꯏꯪ 2023ꯒꯤ ꯃꯦ 3 ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯇꯩ ꯃꯤꯌꯥꯝ ꯍꯥꯠꯄꯒꯤ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯈꯤꯕ ꯊꯥ 19 ꯃꯄꯨꯡ ꯐꯥꯔꯦ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ ꯃꯤꯇꯩ ꯃꯤꯆꯝ ꯍꯥꯠꯄ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯃꯤꯆꯝ ꯐꯥꯕꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯔꯒ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯇꯧꯒꯗꯕꯅꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯄꯤꯒꯗꯕ ꯅꯠꯇꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯉꯥꯛꯄ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯥꯟꯗꯥꯕꯒꯤ ꯃꯍꯨꯠꯇ ꯑꯇꯝꯅꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯇꯩꯑꯣꯟꯅꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯂꯥꯟꯗꯥ ꯆꯠꯊꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯂꯝꯗꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯂꯩꯔꯛꯇꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯟꯖꯕꯅꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯩꯗꯧꯉꯩꯗ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯐꯤꯚꯝ ꯑꯁꯤ ꯂꯩꯔꯕ ꯐꯥꯎꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯦꯞꯇꯅ ꯂꯥꯟꯗꯥꯗꯨꯅ ꯃꯤꯆꯝ ꯍꯥꯠꯄ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯈꯝ ꯊꯦꯡꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯔꯛꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕు ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯑꯃꯗꯤ ꯇꯨꯀꯨꯠꯆꯕ ꯀꯥꯡꯂꯨꯞ ꯑꯣꯏꯅ ꯂꯧꯅꯔꯛꯂꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯒꯣꯔꯚꯔꯟꯃꯦꯟꯠꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯗꯤꯃꯥꯟ ꯄꯤꯔꯣꯏ ꯍꯥꯏꯔꯕꯁꯨ ꯋꯥꯊꯣꯛ ꯑꯁꯤ ꯋꯥꯔꯤ ꯁꯥꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯅꯨꯡ ꯂꯦꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯩꯕꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯂꯪꯊꯣꯛꯅꯕ ꯋꯥꯍꯪꯒ ꯂꯣꯏꯅꯅ ꯏꯔꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗ ꯄꯦꯟꯗꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯇꯠꯅꯕ ꯄꯥꯝꯕ ꯎꯕ ꯐꯪꯂꯛꯂꯤꯕꯁꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯊꯧꯒꯠꯂꯛꯈꯤꯕꯅꯤ ꯂꯧꯏ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤ ꯃꯅꯤꯄꯨꯔꯗꯅ ꯑꯍꯥꯟꯕꯅꯤ ꯃꯁꯤ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯃꯐꯝꯗ ꯆꯦꯛꯁꯤꯟꯗꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯁꯥꯟꯕ ꯋꯥꯠꯄꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯄꯗ ITLF ꯀꯣꯇꯨ ꯑꯃꯗꯤ ꯀꯤꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄꯤꯛ
ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ ꯆꯩꯆꯠ 18 ꯖꯤꯔꯤꯕꯝꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯖꯀꯨꯔꯥꯗꯣꯔ ꯀꯥꯔꯣꯡꯗꯒꯤ ꯀꯣꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯉꯥꯡ 3 ꯑꯃꯗꯤ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯐꯥꯖꯤꯟꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯗ ITLF ꯀꯣꯇꯨ ꯀꯦꯝ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯔꯆꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯅ ꯊꯥꯗꯣꯛꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯄꯤꯁ ꯑꯦꯟड ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯃꯤꯇꯤ ꯀ꯭ꯌꯥꯝꯒꯩ ꯄꯤꯛ ꯑꯃꯁꯨꯡ ꯗꯤ ꯑꯣꯜ ꯀ꯭ꯌꯥꯝꯒꯩ ꯅꯨꯄꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯨꯞꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯄꯤꯁ ꯑꯦꯟड ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯃꯤꯇꯤ ꯀ꯭ꯌꯥꯝꯒꯩ ꯄꯤꯛꯀꯤ ꯀꯟꯚꯦꯅꯔ CH ꯃꯦꯘꯆꯟꯗ꯭ꯔꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯤ ꯊꯣꯡꯗꯕ ꯅꯨꯄꯤ ꯑꯅꯤꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯗꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯛꯇ ꯐꯥꯎ ꯍꯥꯏꯅ ꯑꯣꯔꯗꯔ ꯄꯤꯕꯗ ꯅꯠꯇꯅ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯔꯤꯂꯤꯐ ꯐꯟꯗꯒꯤ ꯂꯨꯄꯥ ꯂꯥꯈ 10 ꯐꯥꯎꯕ ꯄꯤꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯐꯥꯖꯤꯟꯈꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯦꯇꯤ ꯄꯗꯥꯎ ꯕꯦꯇꯤ ꯕꯆꯥꯎ ꯀꯥꯏꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯪ ꯁꯣꯛꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯇꯩ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯖꯤꯟꯕ, ꯂꯧꯃꯤ ꯅꯨꯄꯤ ꯂꯧ ꯁꯨꯖꯗꯨꯅ ꯂꯩꯔꯤꯕꯕꯨ ꯑꯇꯝꯅꯅ ꯍꯥꯠꯄ ꯑꯃꯗꯤ ꯂꯧꯃꯤꯅꯤ ꯈꯪꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ, ꯅꯧꯅ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯔꯕ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ, ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕ, ꯇꯝꯄꯥꯛꯀ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯕꯪꯀꯔ ꯁꯥꯖꯤꯟꯗꯨꯅ ꯂꯩꯕꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 60,000 ꯂꯩꯅ ꯂꯧꯊꯣꯛꯄ ꯉꯝꯗꯕ ꯑꯃꯗꯤ ꯊꯨꯒꯥꯏꯕ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ? ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯈꯥꯎꯒꯦ, ꯂꯧ ꯌꯩꯒꯦ ꯍꯥꯏꯔꯕ ꯐꯥꯎꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯊꯧꯁꯤꯜꯅꯣ? ꯂꯝꯗꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯖꯂꯤꯌꯥꯟꯋꯥꯂꯥ ꯕꯥꯒꯀꯤ ꯃꯤꯍꯥꯠꯀꯨꯝ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯍꯥꯠꯍꯟꯕꯒꯤ ꯊꯧꯑꯣꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯅ ꯅꯝꯂꯧ ꯂꯧꯁꯤꯟꯕꯤꯕ ꯑꯁꯤꯒꯨꯝꯅ ꯌꯦꯡꯍꯩ ꯎꯍꯩꯗ꯭ꯔꯕ ꯑꯔꯣꯟꯕ ꯊꯧꯁꯤꯜꯁꯤꯒꯤꯗꯃꯛꯇꯔꯥ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯥꯖꯤꯟꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯍꯟꯕꯅꯤ? ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯇ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯅ ꯁꯔꯨꯛ ꯌꯥꯖꯒꯅꯤ, ꯂꯣꯏꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯥꯊꯤꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯈꯔꯅ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯊꯧꯗꯥꯡ ꯌꯥꯐꯝ ꯊꯣꯛꯏ꯫ ꯑꯦꯝ ꯇꯣꯝꯕꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯍꯥꯏꯕꯁꯤ ꯃꯤꯇꯩ ꯈꯛꯇꯒꯤ ꯗꯥꯏꯇ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯝ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯦꯝ ꯇꯣꯝꯕꯤꯅ ꯖꯤꯔꯤꯕꯝꯗꯒꯤ ꯐꯥꯈꯤꯕ ꯑꯉꯥꯡ 3, ꯅꯨꯄꯤ 3, ꯃꯈꯣꯏ ꯃꯤꯆꯝ 6 ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯗꯨꯅ ꯂꯩꯕ ꯂꯧꯃꯤꯁꯤꯡꯗ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ IDPꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯂꯕ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯒꯤ MLAꯁꯤꯡ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯒꯦ? ꯔꯣꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯈꯥꯏꯗꯅ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯈꯣꯡ ꯊꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦꯈꯤ꯫ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯂꯤꯁꯅ ꯈꯨꯗꯛꯇ ꯐꯥꯕ ꯉꯝꯂꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯆꯝ ꯍꯥꯠꯂꯕ ꯐꯥꯎꯕꯗ ꯐꯒꯠꯄ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯂꯩꯉꯥꯛꯅ ꯄꯤꯒꯗꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅೋ? ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ USAꯗ ꯄꯤꯈꯤꯕ ꯁ꯭ꯄꯤꯆ ꯑꯃꯗ ꯀꯨꯀꯤ ꯖꯧꯒꯤ ꯅꯦꯁꯟ ꯑꯃ ꯁꯦꯝꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯪꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯈꯛꯇꯪ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯥꯞꯆꯒꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯇꯥꯎꯟ 3 ꯑꯥꯔꯀꯥꯟ ꯑꯥꯔꯃꯤꯅ ꯖꯨꯟꯇꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯁꯤꯟꯈꯤꯕ ꯌꯥꯅ ꯂꯩꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯑꯍꯦꯟꯕ ꯇꯥꯎꯟ 3 ꯖꯨꯟꯇꯥꯒꯤ ꯃꯈꯨꯠꯇꯒꯤ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤꯅ ꯂꯧꯁꯤꯟꯈꯤꯕ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯀꯤ ꯋꯥꯔꯣꯜ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤꯅ ꯂꯧꯁꯤꯟꯈꯤꯕ ꯌꯥꯅ ꯂꯩꯔꯤꯕ ꯇꯥꯎꯟ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯨꯟꯇꯥꯒꯤ ꯋꯦꯁꯇꯔꯟ ꯔꯤꯖꯟꯒꯤ ꯀꯃꯥꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯑꯣꯏꯔꯤꯕ ꯌꯥꯎꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅꯁꯨ ꯅꯣꯡꯆꯨꯞ ꯈꯝ ꯊꯦꯡꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯥꯎꯟꯁꯤꯞ ꯃꯥꯡꯗꯥꯎ ꯑꯃꯗꯤ ꯗꯥꯋꯥ ꯇꯥꯎꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯏꯊꯅꯤꯛ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯥꯎꯟꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯆꯠꯊꯔꯤꯕꯁꯤꯗ ꯖꯨꯟꯇꯥꯒꯤ 9ꯁꯨꯕ ꯕꯥꯇꯥꯂꯤꯌꯟꯒꯤ ꯕꯦꯁ ꯑꯃ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯃꯤꯂꯤꯇꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯑꯥꯔꯃꯤꯅꯆꯤꯡꯕ ꯀꯌꯥꯗꯨꯁꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯥꯎꯟꯗ ꯂꯦꯝꯍꯧꯔꯤꯕ ꯖꯨꯟꯇꯥꯒꯤ ꯄꯣꯖꯤꯁꯟ ꯑꯁꯤ ꯇꯔꯥꯒꯤ ꯃꯅꯨꯡꯗ 2 ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ, ꯑꯗꯨꯒ ꯑꯇꯩ ꯃꯦꯜꯍꯧꯔꯤꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤꯅ ꯔꯦꯁ ꯍꯥꯎꯁ ꯑꯣꯛꯁꯤꯂꯔꯤ ꯌꯨꯅꯤꯠꯁꯤꯡ ꯍꯥꯏꯔꯤ꯫ ꯔꯥꯈꯥꯏꯟꯒꯤ ꯃꯤꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯍꯟꯗꯛꯇ ꯃꯦꯖꯔ ꯌꯥꯎꯅ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤ 300 ꯍꯦꯟꯕꯅ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤꯗ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ
residence listing ahumlom henbana एंटाउंग खुद थोकनरिबो ओइबना थोकप यादना लेरि नोमाइजु नुमिता अराकान आर्मी की ट्रुप सिंगना जुंता की हेलीकॉप्टर अमा कापथकिबगी थाउदो लेख्रे हाइरिबे हेलीकॉप्टर अदु वेस्टर्न कमांड हेडक्वार्टर्स ता हेनम लनमी अमदी सप्लाई की पोचै सिंग पुदुना लाखिबने हाइरि जुंता की वेस्टर्न कमांड हेडक्वार्टर्स असि अराकान आर्मी न कोइसिलगा थमख्राबने हाइना अराकान आर्मी की स्पोकपर्सन खाइंग थुखाना फोंदोखि इथनिक आर्मी की मेकेडी की फोंदोखिबदा मकोइना Mangdao town bu control tono buhanari hairiba mafam asi Bangladesh ka tainana leibu tawni junta gi troop sing aduna border guard police battalion manga headquarters asi makhoi gi last stand hoiri regime na sagotpa Arakan Rohingya Salvation Army ARSA na singsu ku thokna bigi thawdok sing adu sathari Rakhine gi media na report to ki wap mamada Arakan Army ki troop sing asina Rakhine kha thangba town oiriba gawa question duna thamkhre Ethnic Army na town gop ki manak nakna leiriba junta gi battalion base ama sukhudum singkhre hairi hauji hauji junta gi troop singa town atu da kuthokna bigi thawdok yamna kana sathari hairi Arakan Army bu takthokna bigi damakta defensive position da leiduna kuthokna bigi thawdok sing sathari hairi media report singna phongdok ki buwak mamada regime na Rohingya gi nauna lokshin ba lanmi satruk rom sejinaduna en amadi township pu ngakthokna na bohonari Arakan Army na fellow Brotherhood Alliance ki members singaloina Operation 1027 satabauki makhoina Taang National Liberation Army TNLA amadi Myanmar National Democratic Alliance Army MNDAA ga punsilaga mamang se ki October 30 ki operation du sathaduna lakhibadagi awang thangmu san state lariba capital Lasio yauna town kunga manga ki mathakta laukshin bangam khraina su report tawri Ado tentang nasum na miyam na thamzaram giduna hausi ko ina di miyam paus matang asa lusinjar gamas miyam puna na update yamin na si